ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯀꯪꯂꯩ ꯔꯤꯚ꯭ꯌꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ꯫ ꯉꯁꯤ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯗꯤꯃꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯕꯤꯔ ꯖꯥꯔꯥ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯅꯤ꯫ ꯐꯤꯂꯝ ꯑꯁꯤ IMDbꯗ 7.8 ꯐꯪꯗꯨꯅ ꯕꯣꯛꯁ ꯑꯣꯐꯤꯁꯇ 976.4 ꯃꯤꯂꯤꯌꯟ ꯐꯪꯗꯨꯅ ꯍꯤꯠ ꯆꯠꯈꯤꯕ ꯐꯤꯂꯝ ꯑꯃꯅꯤ꯫ ꯐꯤꯂꯝ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯁꯥꯍꯔꯨꯈ ꯈꯥꯟ, ꯄ꯭ꯔꯤꯇꯤ ꯖꯤꯟꯇꯥ, ꯔꯥꯅꯤ ꯃꯨꯈꯔꯖꯤ, ꯀꯤꯔꯟ ꯈꯦꯔ, ꯗꯤꯕ꯭ꯌꯥ ꯗꯠꯇ, ꯕꯣꯃꯟ ꯏꯔꯥꯅꯤ, ꯑꯅꯨꯄꯝ ꯈꯦꯔ, ꯑꯃꯤꯇꯥꯚ ꯕꯆꯆꯟ, ꯍꯦꯃꯥ ꯃꯥꯂꯤꯅꯤ, ꯃꯅꯣꯖ ꯕꯥꯖꯄꯥꯏ ꯑꯁꯤꯅꯆꯤꯡꯕꯅ ꯐꯤꯂꯝ ꯑꯁꯤ ꯀꯨꯝꯈꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯕꯤꯔ ꯄ꯭ꯔꯇꯥꯞ ꯁꯤꯡ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯖꯦꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯋꯥꯗꯨꯅ ꯑꯍꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯔꯥꯞꯄꯗꯒꯤ ꯑꯖꯥꯟꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯀꯕꯔꯗ ꯍꯥꯏꯖꯔꯝꯃꯤ, "ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯅꯤꯡꯖꯔꯝꯕ ꯈꯨꯗꯤꯡꯃꯛꯇꯨ ꯂꯣꯏꯅ ꯊꯨꯡꯂꯒꯅꯤ꯫ ꯑꯞꯄꯥ, ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯅꯍꯥꯛꯅ ꯊꯥꯖꯕ ꯑꯃꯁꯨꯡ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯈꯤꯕ ꯃꯌꯥꯝꯗꯨ ꯃꯗꯨꯒꯤ ꯂꯥꯟꯐꯝꯗꯨꯗ ꯉꯁꯤ ꯅꯆꯥꯁꯨ ꯂꯥꯟꯊꯦꯡꯅꯕꯒꯤ ꯅꯨꯃꯤꯠ ꯑꯍꯥꯟꯕꯅꯤ꯫ ꯑꯗꯨꯗꯨꯅ ꯅꯍꯥꯛꯅ ꯑꯩꯕꯨ ꯃꯥꯡꯒꯣꯜ ꯑꯁꯤꯔꯕꯥꯗ ꯄꯤꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯄꯥꯗ ꯅꯤꯖꯔꯝꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯂꯥꯛꯂꯝꯈꯤ꯫ ꯃꯈꯣꯏ ꯄꯨꯂꯤꯁꯀꯤ ꯏꯟꯁꯄꯦꯛꯇꯔꯗꯨꯅ ꯀꯔꯦꯝꯅꯗꯨꯅ, "ꯀꯔꯤꯝ ꯈꯥꯟ, ꯅꯍꯥꯛ ꯆꯥꯛ ꯊꯣꯡꯕ ꯍꯩꯕ꯭ꯔꯥ?" ꯃꯍꯥꯛꯅ ꯍꯩꯇꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯏꯟꯁꯄꯦꯛꯇꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯅꯨꯄꯤꯁꯤꯡꯁꯤꯅ ꯅꯨꯄꯥꯒꯤ ꯊꯕꯛꯁꯤꯡꯗ ꯑꯁꯨꯝ ꯌꯥꯎꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯕ ꯌꯥꯔꯔꯣꯏ" ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ, "ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯨꯄꯥꯗꯨꯒ ꯎꯅꯕ ꯌꯥꯔꯗ꯭ꯔꯥ?" ꯍꯥꯏꯕ ꯃꯇꯝꯗ, "ꯌꯥꯔꯅꯤ, ꯎꯅꯕꯤꯔꯣ" ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯗꯨꯗꯒꯤꯗꯤ ꯏꯟꯁꯄꯦꯛꯇꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ, ꯃꯉꯣꯟꯗꯒꯤ ꯋꯥ ꯑꯃꯇ ꯇꯥꯗ꯭ꯔꯤ, ꯑꯗꯨꯗꯨꯒ ꯃꯍꯥꯛꯁꯤ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤ ꯑꯃꯁꯨꯡ ꯑꯗꯨꯝ ꯂꯩꯗꯨꯅ ꯂꯩꯅꯤꯡꯕ ꯃꯥꯜꯂꯤ" ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯃꯍꯥꯛꯅ 768 ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, "ꯄꯥꯀꯤꯁꯇꯥꯟ ꯒꯣꯚꯔꯟꯃꯦꯟꯠꯅ ꯏꯟꯗꯤꯌꯥꯒꯤ ꯕꯟꯗꯤ ꯃꯌꯥꯝꯁꯤꯡꯁꯤꯕꯨ ꯃꯍꯥꯛꯀꯤ ꯀꯦꯁꯁꯤꯡꯁꯤ ꯔꯤꯑꯣꯄꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯂꯦ꯫ ꯑꯗꯨꯗꯨꯅ ꯅꯍꯥꯛꯀꯤ ꯀꯦꯁꯁꯤꯁꯨ ꯔꯤꯑꯣꯄꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯎꯀꯤꯜ ꯂꯥꯛꯂꯤ꯫ ꯑꯗꯨꯅ ꯅꯍꯥꯛ ꯎꯀꯤꯜꯁꯤꯗ ꯍꯥꯏꯒꯗꯕꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯏꯌꯨ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯖꯦꯜꯒꯤ ꯊꯣꯡꯁꯦ ꯍꯥꯡꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ, "ꯅꯪ ꯆꯪꯗꯤ ꯆꯪꯉꯣ, ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗꯨꯗꯤ ꯑꯩꯅ ꯗꯥꯏꯇ ꯄꯨꯔꯣꯏ" ꯍꯥꯏꯗꯨꯅ ꯏꯟꯁꯄꯦꯛꯇꯔꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯒꯤ ꯃꯤꯡꯁꯤ ꯁꯥꯃꯤꯌꯥ ꯁꯤꯗꯤꯀꯤ ꯀꯧꯏ, ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ" ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛ ꯀꯔꯤꯝꯇ ꯈꯨꯝꯂꯝꯗꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯥꯃꯤꯌꯥ ꯁꯤꯗꯤꯀꯤꯅ ꯕꯤꯔ ꯄ꯭ꯔꯇꯥꯞ ꯁꯤꯡ ꯍꯥꯏꯅ ꯀꯧꯔꯛꯄ ꯃꯇꯝꯗ ꯕꯤꯔ ꯄ꯭ꯔꯇꯥꯞ ꯁꯤꯡ ꯄꯨꯡꯉꯛ ꯉꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯅꯪꯒꯤ ꯅꯃꯤꯡꯁꯤ 768 ꯀꯧꯕꯗꯒꯤ ꯕꯤꯔ ꯄ꯭ꯔꯇꯥꯞ ꯁꯤꯡ ꯍꯥꯏꯅ ꯀꯧꯔꯛꯄꯁꯤꯗ ꯅꯍꯥꯛ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕ꯭ꯔꯥ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯀꯔꯤꯝꯇ ꯈꯨꯝꯂꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯁꯥꯃꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯅꯤ꯫ ꯅꯪ ꯆꯍꯤ 12ꯒꯤ ꯃꯃꯥꯡꯗꯁꯨ ꯅꯪ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯂꯩꯈꯤꯔꯝꯃꯤ, ꯑꯗꯨꯗꯨꯅ ꯅꯪꯒꯤ ꯃꯇꯦꯡ ꯀꯅꯥꯝꯇ ꯄꯥꯡꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯏꯁꯣꯔꯅꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯅꯤꯁꯨꯕ ꯇꯟꯖꯥ ꯑꯃ ꯄꯤꯔꯤ꯫ ꯃꯁꯤꯗ ꯅꯍꯥꯛꯅ ꯋꯥ ꯑꯃꯇ ꯉꯥꯡꯗ꯭ꯔꯕꯗꯤ ꯑꯩꯅ ꯀꯔꯝꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯋꯥ ꯉꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯁꯥꯃꯤꯌꯥꯅ ꯕꯤꯔꯗ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯥꯃꯤꯌꯥꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯒꯤ ꯏꯄꯥ ꯑꯗꯨ ꯅꯨꯄꯤꯁꯤꯡꯒꯤ ꯑꯦꯝꯄꯥꯋꯔꯃꯦꯟꯠꯒꯤꯗꯃꯛꯇ ꯌꯥꯝꯅ ꯍꯣꯠꯅꯈꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯐꯝꯁꯤꯗ ꯑꯩꯅ ꯀꯦꯁ ꯑꯁꯤ ꯄꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯀꯦꯁ ꯑꯁꯤ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯄꯤꯁꯜꯂꯛꯄꯅꯤ, ꯅꯨꯄꯤꯁꯤꯡꯁꯤꯕꯨ ꯅꯝꯊꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯅꯤꯡꯕ ꯀꯥꯏꯗꯅ ꯍꯟꯒꯗꯕꯗꯤ ꯅꯠꯇꯦ꯫ ꯑꯩ ꯅꯪꯒꯤ ꯀꯦꯁ ꯑꯁꯤ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ" ꯍꯥꯏꯗꯨꯅꯁꯨ ꯁꯥꯃꯤꯌꯥꯅ ꯕꯤꯔꯗ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯖꯦꯜꯗꯨꯒꯤ ꯃꯊꯛꯇ F-16 ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯄꯥꯏꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯤꯔꯅ ꯍꯥꯏꯔꯛꯈꯤ, "ꯃꯁꯤꯒꯤ ꯄꯥꯏꯕ ꯃꯈꯣꯜ ꯇꯥꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕꯒꯤ ꯁꯥꯎꯝꯁꯤ ꯄꯥꯏꯂꯠ ꯑꯃꯈꯛꯇꯅ ꯈꯪꯕ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯝꯇꯅ ꯈꯪꯕ ꯉꯝꯂꯣꯏ"꯫ ꯃꯁꯤ ꯋꯥꯍꯩꯁꯤ ꯇꯥꯕ ꯃꯇꯝꯗ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯉꯝꯗꯕ ꯕꯤꯔ ꯋꯥ ꯉꯥꯡꯂꯛꯂꯦ ꯍꯥꯏꯗꯨꯅ ꯁꯥꯃꯤꯌꯥ ꯌꯥꯝꯅ ꯍꯔꯥꯎꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯣꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯗꯤꯚꯥꯏꯁ ꯄꯨꯊꯣꯔꯛꯇꯨꯅ ꯕꯤꯔꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯍꯪꯕ ꯍꯧꯔꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯤꯔꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯁꯤ ꯏꯊꯟꯗ ꯂꯩꯖꯔꯝꯕꯅꯤ,
ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯅ ꯈꯪꯒꯅꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯊꯪ ꯃꯈꯥ ꯑꯣꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯟꯈꯤꯔꯝꯗꯦ ꯍꯥꯏꯗꯨꯅ ꯃꯁꯣꯝꯗꯅ ꯖꯥꯔꯥꯗꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯁꯞꯄꯣꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯖꯥꯔꯥ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯑꯍꯜ ꯑꯃꯅ ꯌꯣꯛꯇꯨꯅ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯑꯍꯟꯗꯨꯅ ꯃꯥꯅ ꯕꯦꯕꯦ ꯍꯥꯏꯅ ꯀꯧꯈꯤꯔꯝꯃꯤ꯫ ꯕꯦꯕꯦ ꯑꯁꯤ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯊꯥꯏꯅ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟ ꯈꯥꯏꯗꯣꯛꯅꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯍꯧꯕ ꯑꯍꯜ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯤꯕ ꯃꯇꯝꯗ ꯖꯥꯔꯥꯗ ꯑꯩꯒꯤ ꯑꯁꯇꯤꯁꯤꯡꯁꯤ ꯏꯟꯗꯤꯌꯥꯗ ꯄꯨꯗꯨꯅ ꯀꯤꯔꯠꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝꯗꯨꯗ ꯃꯍꯥꯛꯀꯤ ꯑꯁꯇꯤꯁꯤ ꯊꯝꯕꯤꯔꯝꯃꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯀꯤꯔꯠꯄꯨꯔ ꯑꯁꯤ ꯁꯤꯈꯁꯤꯡꯒꯤ ꯌꯥꯝꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜꯗ ꯃꯃꯤꯡ ꯂꯩꯔꯕ ꯂꯝ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯥꯔꯥꯅ ꯑꯩꯅ ꯇꯧꯕ ꯉꯝꯃꯣꯏ, ꯅꯪ ꯅꯁꯥꯅ ꯆꯠꯂꯨꯁꯤ, ꯅꯪ ꯁꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯕꯦꯕꯦ ꯑꯗꯨ ꯁꯤꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯖꯥꯔꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯕꯦꯕꯦꯅ ꯍꯥꯏꯔꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥ ꯇꯝꯅ ꯆꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯍꯥꯛꯄꯨ ꯏꯟꯗꯤꯌꯥꯗ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯇꯨꯅ ꯆꯠꯁꯤ, ꯚꯤꯖꯥ ꯇꯥꯟꯊꯣꯛꯄ ꯉꯥꯏꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯖꯥꯔꯥꯅ ꯕꯦꯕꯦꯗꯨꯒꯤ ꯑꯁꯇꯤꯗꯨꯕꯨ ꯄꯨꯗꯨꯅ ꯏꯟꯗꯤꯌꯥꯗ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯕꯤꯔ ꯄ꯭ꯔꯇꯥꯞ ꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯟ ꯏꯌꯥꯔ ꯐꯣꯔꯁꯀꯤ ꯔꯦꯁꯀ꯭ꯌꯨꯒꯤ ꯁ꯭ꯀ꯭ꯋꯥꯗ꯭ꯔꯟ ꯀꯃꯥꯟ ꯂꯤꯗꯔ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯁ꯭ꯀ꯭ꯋꯥꯗ꯭ꯔꯟ ꯂꯤꯗꯔ ꯕꯤꯔ ꯄ꯭ꯔꯇꯥꯞ ꯁꯤꯡꯅ ꯃꯍꯥꯛꯅ ꯕꯁ ꯑꯃ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯀꯟꯕ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯁꯇꯨꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯇꯝꯗ ꯖꯥꯔꯥꯒꯤ ꯕꯁ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯖꯥꯔꯥꯗꯨꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯖꯥꯔꯥꯅ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨ ꯇꯥꯈꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯕꯦꯒ ꯇꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯕꯤꯔ ꯌꯥꯝꯅ ꯁꯥꯎꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯤꯡꯉꯥꯏꯅ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛꯅ ꯕꯦꯒ ꯑꯗꯨ ꯂꯧꯈꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯥꯔꯥꯗ ꯊꯤꯅ ꯉꯥꯡꯈꯤꯔꯝꯃꯤ, ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯃꯤꯒꯤ ꯊꯋꯥꯏ ꯀꯜꯂꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯃꯤ ꯑꯃꯒꯤ ꯊꯋꯥꯏ ꯀꯟꯕ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯀꯩꯁꯨ ꯂꯩꯇꯕ ꯕꯦꯒꯇꯨꯒꯤꯗꯃꯛꯇ ꯅꯪꯒꯤ ꯊꯋꯥꯏ ꯑꯃꯁꯨꯡ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯃꯥꯡꯅꯕ ꯁꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯕꯤꯔꯅ ꯖꯥꯔꯥꯗ ꯉꯥꯡꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯖꯥꯔꯥꯒꯤ ꯃꯃꯥꯅ ꯁꯕꯣꯗ ꯉꯥꯡꯈꯤꯔꯝꯃꯤ, ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯖꯥꯔꯥꯕꯨ ꯊꯥꯗꯣꯛꯂꯤꯕꯗꯣ? ꯃꯍꯥꯛ ꯁ꯭ꯋꯥꯏꯗ ꯈꯨꯖꯤ ꯂꯩꯕ ꯆꯠꯄ ꯅꯠꯇꯦ, ꯄꯥꯀꯤꯁꯇꯥꯟ ꯂꯥꯟꯊꯣꯛꯇꯨꯅ ꯏꯟꯗꯤꯌꯥꯗ ꯆꯠꯂꯤꯕꯅꯤ, ꯅꯪ ꯀꯩꯒꯤꯗꯃꯛꯇ ꯍꯥꯏꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯋꯥꯁꯛ ꯄꯤꯔꯝꯗꯨꯅ ꯆꯠꯈꯤꯕꯅꯤ, ꯑꯗꯨꯗꯨꯅ ꯑꯩ ꯊꯤꯡꯕ ꯉꯝꯗꯕꯅꯤ, ꯑꯩꯅ ꯊꯤꯡ ꯇꯥꯔꯒꯁꯨ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯄꯩꯁꯥ ꯑꯗꯨꯝ ꯃꯨꯟꯗꯨꯅ ꯆꯠꯈꯤꯅꯤ, ꯑꯩ ꯎꯄꯥꯏ ꯂꯩꯇꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯖꯥꯔꯥꯒꯤ ꯐꯣꯟ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯗꯨꯒ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯍꯥꯏꯔꯝ ꯇꯧꯔꯝꯗꯕꯤꯗ ꯆꯠꯂꯤꯕꯗꯣ? ꯑꯩꯈꯣꯏ ꯆꯠꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯗꯅ ꯍꯥꯏꯕ ꯃꯇꯝꯗ ꯏꯃꯥ, ꯑꯩ ꯉꯁꯤ ꯆꯠꯂꯤꯕꯁꯤ ꯑꯩꯒꯤ ꯆꯠꯅꯤꯡꯗꯅ ꯆꯠꯄꯅꯤ, ꯑꯩꯅ ꯕꯦꯕꯦꯒꯤ ꯑꯁꯇꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯄꯨꯔꯛꯄ ꯄꯥꯝꯕꯅꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯇꯧ ꯇꯥꯔꯒꯗꯤ ꯑꯩ ꯏꯁꯥꯅ ꯏꯁꯥ ꯏꯊꯟꯇ ꯆꯥꯎꯊꯣꯛꯆꯒꯅꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯁꯤ ꯇꯧꯗ ꯇꯥꯔꯒꯗꯤ ꯅꯪꯒꯨꯝꯅ ꯑꯩꯁꯤ ꯌꯥꯝꯅ ꯐꯕ ꯅꯨꯄꯤ, ꯌꯥꯝꯅ ꯐꯕ ꯃꯃꯥ ꯑꯃ ꯑꯣꯏꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯃꯁꯤ ꯇꯧ ꯇꯥꯔꯒꯗꯤ ꯑꯩ ꯏꯁꯥꯅ ꯏꯁꯥ ꯏꯊꯟꯇ ꯌꯥꯝꯅ ꯆꯥꯎꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯖꯥꯔꯥꯒꯤ ꯃꯃꯥꯅ ꯐꯔꯦ ꯐꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯊꯝꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯕꯤꯔ ꯄ꯭ꯔꯇꯥꯞ ꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯣꯔꯤꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯁꯨꯇꯤ ꯂꯧꯅꯕ ꯍꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯔꯟꯖꯤꯠꯇ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯑꯗꯒꯤ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯖꯥꯔꯥ ꯑꯗꯨ ꯅꯨꯃꯤꯠ ꯑꯁꯤ ꯇꯥꯗꯣꯔꯦ, ꯒꯥꯔꯤ ꯆꯠꯀꯗꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯒꯥꯔꯤꯗꯤ ꯍꯌꯦꯡ ꯆꯠꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯂꯦꯛꯐꯝ ꯆꯥꯐꯝ ꯖꯒꯥ ꯑꯃꯇ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛ ꯑꯁꯤꯒꯤ ꯙꯥꯕꯥ ꯑꯁꯤꯗ ꯂꯩꯌꯨ, ꯃꯁꯤꯗꯩꯗ ꯅꯪꯅ ꯂꯩꯕ ꯃꯇꯝꯗ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯕꯤꯔꯁꯨ ꯑꯍꯤꯡ ꯌꯥꯔꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯥꯔꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯀꯟꯕ ꯃꯇꯝꯗ ꯑꯩꯅ ꯃꯈꯥꯗ ꯀꯨꯝꯊꯁꯤ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯁꯤ ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯂꯥꯛꯄꯅꯤ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯃꯐꯝ ꯑꯁꯤꯗ ꯑꯩ ꯀꯅꯥꯝꯇ ꯈꯪꯗꯦ, ꯑꯗꯨꯒ ꯅꯪꯕꯨ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯕꯦꯒꯁꯤꯗ ꯌꯥꯎꯔꯤꯕ ꯑꯁꯤ ꯑꯩꯒꯤ ꯕꯦꯕꯤꯒꯤ ꯑꯁꯇꯤꯅꯤ, ꯃꯍꯥꯛꯁꯤ ꯄꯥꯀꯤꯁꯇꯥꯟꯗꯒꯤꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯁꯇꯤꯁꯤꯡꯁꯤ ꯀꯤꯔꯠꯄꯨꯔ ꯍꯥꯏꯕ ꯂꯝꯁꯤꯗ ꯊꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ
ꯑꯩꯅ ꯌꯥꯗꯨꯅ ꯀꯤꯔꯠꯄꯨꯔ ꯇꯥꯟꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯑꯁꯦꯡꯕ ꯑꯗꯨ ꯕꯤꯔꯗ ꯂꯤꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯕꯤꯔ ꯑꯁꯤ ꯁꯥꯎꯕ ꯍꯟꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯖꯥꯔꯥ ꯑꯗꯨ ꯕꯁ ꯇꯣꯡꯒꯦ ꯇꯧꯕ ꯃꯇꯝꯗ ꯕꯁꯀꯤ ꯁꯤꯠ ꯑꯝꯇ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗ ꯕꯤꯔꯅ ꯃꯍꯥꯛꯀꯤ ꯕꯁꯇꯒꯤ ꯌꯦꯡꯕ ꯃꯇꯝꯗ ꯖꯥꯔꯥꯅ ꯕꯁ ꯃꯊꯛꯇ ꯇꯣꯡꯕꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯖꯥꯔꯥ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯟꯊꯨꯡꯐꯝ ꯇꯥꯅ ꯊꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯖꯥꯔꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯀꯤꯔꯠꯄꯨꯔꯒꯤꯗꯃꯛꯇ ꯈꯣꯡꯁꯥꯜꯂꯝꯈꯤ꯫ ꯂꯝꯕꯤꯗ ꯕꯤꯔ ꯑꯃꯁꯨꯡ ꯖꯥꯔꯥ ꯃꯁꯛ ꯇꯥꯛꯅꯔꯝꯃꯤ, ꯑꯗꯨꯗꯨꯒ ꯃꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯂꯨꯅꯁꯨ ꯇꯤꯟꯅꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯖꯥꯔꯥ ꯑꯃꯁꯨꯡ ꯕꯤꯔ ꯀꯤꯔꯠꯄꯨꯔꯒꯤ ꯒꯨꯔꯨꯗ꯭ꯋꯥꯔꯥ ꯑꯃꯗ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯒꯨꯔꯨꯗ꯭ꯋꯥꯔꯥ ꯑꯗꯨꯗ ꯃꯤꯁꯤꯡ ꯂꯥꯏ ꯈꯣꯏꯔꯝꯕ ꯇꯧꯕ ꯃꯇꯝꯗ ꯖꯥꯔꯥꯅ ꯕꯤꯔꯗ ꯍꯪꯂꯛꯈꯤ, ꯃꯈꯣꯏꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯁꯇꯤ ꯊꯥꯗꯔꯝꯗꯥꯏꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯃꯦꯟ ꯄꯥꯡꯊꯣꯛꯄꯗꯨꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯩꯈꯣꯏꯗꯤ ꯃꯊꯧ ꯃꯃꯦꯟ ꯄꯥꯡꯊꯣꯛꯇ꯭ꯔꯤꯕꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯃꯨꯁꯂꯤꯝꯅꯤ, ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯊꯧ ꯃꯃꯦꯟ ꯄꯥꯡꯊꯣꯛꯇꯕꯤꯗ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯊꯥꯗꯔꯝꯃꯒ ꯂꯥꯛꯂꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯗꯤ ꯕꯦꯕꯦꯒ ꯑꯁꯇꯤ ꯑꯁꯤ ꯃꯊꯧ ꯃꯉꯣꯝ ꯄꯨꯟꯅ ꯄꯥꯡꯊꯣꯛꯂꯒ ꯇꯧꯕ ꯄꯥꯝꯃꯤ ꯍꯥꯏꯕ ꯃꯇꯝꯗ ꯕꯤꯔꯅ ꯑꯩꯈꯣꯏꯅ ꯃꯗꯨ ꯇꯧꯔꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯆꯣꯞꯁꯨ ꯆꯣꯞꯀꯅꯤ, ꯑꯩꯈꯣꯏꯗꯤ ꯃꯨꯁꯂꯤꯝꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯁꯥꯎꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯐꯨꯕ꯭ꯔꯁꯨ ꯈꯪꯄꯣꯠꯇꯦ ꯍꯥꯏꯕ ꯃꯇꯝꯗ ꯖꯥꯔꯥꯅ ꯑꯩ ꯑꯝꯇ ꯍꯪꯉꯨꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯕꯤꯔꯅ ꯌꯥꯅꯤ ꯌꯥꯅꯤ ꯑꯩ ꯌꯥꯅ ꯍꯪꯉꯨꯒꯦ ꯍꯥꯏꯗꯨꯅ ꯕꯤꯔ ꯑꯗꯨ ꯃꯐꯝꯗꯨꯗ ꯃꯈꯣꯏꯒꯤ ꯒꯨꯔꯨꯗ꯭ꯋꯥꯔꯥꯒꯤ ꯄꯟꯗꯤꯠ ꯑꯃ ꯎꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯒꯨꯔꯨꯗ꯭ꯋꯥꯔꯥꯒꯤ ꯄꯟꯗꯤꯠꯇꯨꯅ ꯖꯥꯔꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯪ ꯅꯠꯇ꯭ꯔ ꯖꯥꯔꯥ ꯍꯥꯏꯔꯤꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯕꯦꯕꯦꯒꯤꯗꯃꯛꯇ ꯑꯁꯇꯤ ꯊꯥꯗꯕ ꯂꯥꯛꯂꯤꯕꯁꯤ ꯃꯆꯥ ꯑꯃꯗꯒꯤꯁꯨ ꯍꯦꯟꯅ ꯅꯪꯅ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ, ꯑꯗꯨꯗꯨꯅ ꯅꯍꯥꯛꯀꯤ ꯕꯦꯕꯦꯒꯤ ꯃꯊꯧ ꯃꯃꯦꯟꯁꯤ ꯑꯩꯅ ꯄꯥꯡꯊꯣꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯖꯥꯔꯥꯅ ꯕꯦꯕꯦꯒꯤ ꯑꯁꯇꯤ ꯑꯗꯨ ꯊꯥꯗꯒꯦ ꯇꯧꯔꯝꯗꯥꯏꯗ ꯕꯤꯔꯕꯨ ꯀꯧꯈꯤꯔꯝꯃꯤ, ꯑꯗꯨꯗꯨꯒ ꯏꯕꯥꯅꯤ ꯄꯨꯟꯅ ꯊꯥꯗꯃꯤꯟꯅꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯁꯨ ꯕꯦꯕꯦꯒꯤ ꯃꯆꯥꯁꯨ ꯅꯠꯇꯦ, ꯅꯪꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯅ ꯕꯦꯕꯦꯒꯤ ꯑꯁꯇꯤ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯀꯣꯏꯉꯥꯎꯅꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯂꯝꯕꯤ ꯇꯥꯛꯄꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ, ꯑꯗꯨꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩ ꯈꯛꯇꯅ ꯕꯦꯕꯦꯒꯤ ꯑꯁꯇꯤ ꯊꯥꯗ ꯇꯥꯔꯒꯗꯤ ꯕꯦꯕꯦꯅꯁꯨ ꯅꯨꯡꯉꯥꯏꯔꯣꯏ, ꯑꯩꯅꯁꯨ ꯅꯨꯡꯉꯥꯏꯔꯣꯏ, ꯑꯗꯨꯅ ꯏꯕꯥꯅꯤ ꯄꯨꯟꯅ ꯊꯥꯗꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯁꯇꯤ ꯑꯗꯨ ꯄꯨꯟꯅ ꯊꯥꯗꯃꯤꯟꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯕꯤꯔꯅ ꯖꯥꯔꯥꯒꯤ ꯍꯟꯕꯒꯤ ꯇꯤꯀꯦꯠ ꯀꯛꯇꯨꯅ ꯖꯥꯔꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯖꯥꯔꯥꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯤ ꯌꯥꯝꯅ ꯄꯥꯡꯕꯤ, ꯑꯩ ꯀꯔꯤꯅ ꯁꯤꯡꯕ ꯉꯝꯗꯣꯏꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯍꯥꯏꯕ ꯃꯇꯝꯗ ꯕꯤꯔꯅ ꯌꯥꯔꯅꯤꯗ ꯍꯥꯏꯕ ꯃꯇꯝꯗ ꯖꯥꯔꯥꯅ ꯀꯔꯤꯒꯨꯝꯕ ꯑꯝꯇꯗꯤ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯔꯛꯂꯗꯤ ꯅꯪ ꯄꯤꯕ ꯉꯝꯃꯣꯏꯗ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯥꯔꯥꯅ ꯍꯥꯏꯈꯤꯔꯝꯃꯤ, ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯕ ꯃꯤ ꯑꯃꯅ ꯏꯟꯗꯤꯌꯥꯗ ꯂꯩꯕ ꯃꯤ ꯑꯃꯗꯨ ꯀꯩꯒꯤꯗꯃꯛꯇ ꯄꯤꯕ ꯉꯝꯂꯣꯏꯗꯣꯏꯅꯣ? ꯉꯁꯤꯗꯤ ꯄꯥꯀꯤꯁꯇꯥꯅꯤ ꯑꯃꯅ ꯍꯤꯟꯗꯨꯁꯇꯥꯅꯤ ꯑꯃꯗ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ, ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯨ ꯍꯥꯏꯌꯨ, ꯑꯩ ꯂꯣꯏꯅ ꯄꯤꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯕꯤꯔꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯅꯣꯡꯃ ꯂꯧꯕ ꯄꯥꯝꯃꯤ, ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅꯗꯤ ꯅꯈꯣꯏꯒꯤ ꯃꯔꯝꯗ ꯅꯈꯣꯏꯒꯤ ꯆꯠꯅꯕꯤ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯃꯦꯃꯣꯔꯤꯁꯤꯡꯁꯤ ꯅꯪꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯅꯪꯒ ꯁꯥꯌꯣꯟꯅꯅ ꯆꯠꯈꯤꯕ ꯄꯨꯍꯟꯈꯤꯕ ꯄꯥꯝꯃꯤ, ꯑꯗꯨꯗꯨꯅ ꯅꯣꯡꯃ ꯈꯛꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯟ ꯆꯦꯟꯖ ꯇꯧꯔꯛꯇꯨꯅ ꯕꯤꯔ ꯑꯗꯨ ꯖꯦꯜꯗ ꯋꯥꯔꯤ ꯂꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯥꯃꯤꯌꯥꯅ ꯍꯪꯂꯛꯈꯤ, ꯃꯗꯨꯗꯒꯤꯗꯤ ꯖꯥꯔꯥꯅ ꯃꯍꯥꯛꯀꯤ ꯋꯥꯁꯛ ꯑꯗꯨ ꯊꯨꯡꯍꯟꯕ ꯉꯝꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯤꯔꯅ ꯍꯥꯏꯔꯛꯈꯤ, ꯄꯥꯀꯤꯁꯇꯥꯅꯤ ꯑꯃꯅ ꯍꯤꯟꯗꯨꯁꯇꯥꯅꯤ ꯑꯃꯗ ꯇꯧꯕ ꯋꯥꯁꯛꯅꯤꯅ ꯃꯍꯥꯛ ꯆꯦꯟꯕ ꯂꯩꯇꯦ, ꯃꯍꯥꯛ ꯄꯥꯡꯊꯣꯛꯈꯤꯔꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯤꯟ ꯆꯦꯟꯖ ꯇꯧꯔꯛꯇꯨꯅ ꯕꯤꯔ ꯑꯃꯁꯨꯡ ꯖꯥꯔꯥ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯇꯝꯅ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯈꯨꯡꯒꯪꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯃꯍꯥꯛ ꯑꯁꯤ ꯅꯨꯄꯤ ꯑꯃ ꯄꯣꯔꯛꯇꯨꯅ ꯂꯨꯍꯣꯡꯗꯨꯅ ꯄꯣꯔꯛꯂꯦ ꯍꯥꯏꯗꯨꯅ ꯕꯤꯔꯒꯤ ꯃꯃꯥꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯕꯤꯔꯒꯤ ꯃꯃꯥ ꯍꯥꯏꯕꯁꯤ ꯃꯃꯥ ꯑꯁꯦꯡꯕꯃꯛꯇꯤ ꯅꯠꯇꯦ, ꯃꯃꯥꯕꯣꯛꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯃꯁꯨꯡ ꯃꯃꯥ ꯑꯁꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯗꯨꯅ ꯃꯍꯥꯛꯀꯤ ꯕꯕꯥꯆꯧꯒ ꯃꯃꯥꯕꯣꯛꯀꯅ ꯃꯍꯥꯛ ꯑꯁꯤ ꯌꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯕꯤꯔ ꯑꯁꯤ ꯂꯩꯀꯥꯏꯁꯤꯗꯁꯨ
ꯌꯥꯝꯅ ꯂꯨꯅ ꯇꯧꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯗꯨꯅ ꯃꯍꯥꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗꯁꯨ ꯃꯌꯥꯝꯅ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯕꯤꯔꯒꯤ ꯕꯕꯥꯆꯧꯁꯨ ꯂꯝ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯁꯦꯝꯒꯠꯂꯛꯄ ꯃꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯂꯝ ꯑꯗꯨꯒꯤ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯍꯣꯠꯅꯖꯕ ꯊꯧꯅꯥ ꯐꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯕꯤꯔꯒꯤ ꯃꯃꯥꯕꯣꯛꯇꯨ ꯃꯍꯥꯛꯅꯁꯨ ꯃꯃꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯗꯨꯅ ꯃꯃꯥꯕꯣꯛꯇꯨꯅ ꯆꯧꯙꯔꯤ ꯁꯨꯃꯦꯔ ꯁꯤꯡ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯃꯍꯥꯛꯀꯤ ꯕꯕꯥꯆꯧ ꯑꯗꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯕꯕꯥꯆꯧ ꯑꯗꯨꯗꯤ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯅ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯅꯪ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯆꯧꯙꯔꯤ ꯁꯨꯃꯦꯔ ꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯇꯥꯛꯇꯅ ꯀꯩꯒꯤꯗꯃꯛꯇꯅꯣ ꯃꯍꯥꯛꯅ ꯂꯨꯍꯣꯡꯉꯦ ꯍꯥꯏꯔꯤꯕꯁꯤ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯕꯤꯔ ꯑꯃꯁꯨꯡ ꯖꯥꯔꯥ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯌꯨꯝ ꯇꯝꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯆꯧꯙꯔꯤ ꯁꯨꯃꯦꯔ ꯁꯤꯡꯅ ꯍꯥꯏꯈꯤ, ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯂꯨꯍꯣꯡꯉꯤꯁꯤ? ꯑꯩꯈꯣꯏꯗꯁꯨ ꯀꯔꯤꯝꯇ ꯇꯥꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯂꯨꯍꯣꯡꯗꯨꯅ ꯄꯨꯔꯛꯄ ꯅꯠꯇꯦ, ꯂꯝ ꯑꯁꯤꯒꯤ ꯒꯦꯁꯅꯤ, ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯒ ꯃꯄꯥꯒꯗꯨꯅ ꯅꯪꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯋꯦꯜꯀꯝ ꯇꯧꯕ ꯃꯇꯝꯗ ꯑꯃꯠꯇ ꯋꯥꯠꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯨꯃꯦꯔ ꯁꯤꯡꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯅꯨꯄꯤꯁꯤ ꯀꯃꯥꯏꯅ ꯃꯁꯤ ꯅꯨꯄꯥꯁꯤꯗ ꯊꯨꯡꯗꯣꯏꯅꯣ? ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯖꯥꯔꯥ ꯍꯌꯥꯠ ꯈꯥꯟ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯤꯡꯁꯨ ꯌꯥꯝ ꯐꯖꯩ, ꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥꯅ ꯕꯤꯔꯗ ꯅꯪ ꯀꯦꯟꯇꯤꯟꯗꯒꯤ ꯅꯪ ꯔꯝ ꯄꯨꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯕꯤꯔꯅ ꯄꯣꯔꯛꯏ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯕꯣꯇꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯨꯃꯦꯔ ꯁꯤꯡ ꯑꯗꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯕꯤꯔꯒꯤ ꯃꯃꯥꯅ ꯀꯥꯔꯗ ꯆꯠꯂꯛꯄ ꯃꯇꯝꯗ ꯖꯥꯔꯥ ꯑꯗꯨ ꯃꯁꯝ ꯄꯨꯟꯕ ꯍꯩꯇꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯑꯩ ꯄꯨꯟꯕꯤꯒꯦ ꯂꯥꯛꯑꯣ, ꯅꯪꯅ ꯇꯧꯔꯤꯕ ꯐꯤꯕꯝꯗꯨ ꯎꯕ ꯃꯇꯝꯗ ꯅꯌꯨꯝꯗ ꯅꯪꯒꯤ ꯅꯁꯝ ꯑꯁꯤ ꯅꯪꯅ ꯅꯁꯥꯅ ꯄꯨꯟꯖꯗꯦ, ꯃꯤ ꯑꯇꯣꯞꯄꯅ ꯄꯨꯜꯂꯦ ꯍꯥꯏꯕꯁꯤ ꯇꯥꯛꯆꯔꯤ, ꯑꯗꯨꯗꯨꯅ ꯑꯩ ꯄꯨꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯄꯨꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯖꯥꯔꯥꯅ ꯍꯥꯏꯔꯛꯈꯤ, ꯃꯁꯤꯒꯤ ꯀꯥꯔꯗꯁꯤ ꯕꯤꯔꯒꯤꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅꯤ, ꯃꯍꯥꯛꯅ ꯐꯪꯂꯛꯄ ꯇ꯭ꯔꯣꯐꯤ, ꯃꯦꯗꯜ, ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯌꯥꯝ ꯑꯁꯤ ꯑꯩꯅ ꯁꯤꯗ ꯂꯣꯏꯅ ꯊꯦꯠꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯂꯩꯇꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯃꯁꯤꯗ ꯖꯥꯔꯥꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏ ꯑꯍꯨꯝꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛ ꯑꯁꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯈ꯭ꯔꯦ, ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯣꯛꯂꯛꯄꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯉꯥꯡ ꯌꯥꯎꯗꯦ, ꯃꯥꯗꯕꯨ ꯌꯣꯛꯇꯨꯅ ꯂꯥꯛꯂꯤ, ꯑꯗꯨꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯏꯆꯥꯃꯛꯅꯤ ꯈꯟꯖꯩ, ꯃꯍꯥꯛꯅꯁꯨ ꯑꯩꯈꯣꯏꯕꯨ ꯃꯃꯥ ꯃꯄꯥ ꯑꯁꯦꯡꯕꯗꯧꯅ ꯈꯟꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯖꯥꯔꯥꯅ ꯃꯤꯡꯁꯦꯟꯗ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯗꯤ ꯄꯨꯔꯥ ꯄꯟꯖꯥꯕꯤ ꯃꯥꯜꯂꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯅ ꯍꯥꯏꯈꯤꯔꯝꯃꯤ, ꯅꯪꯅ ꯄꯟꯖꯥꯕꯤ ꯃꯥꯜꯂꯦ ꯍꯥꯏꯔꯤꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯁꯦꯡꯕꯗ ꯃꯥꯟꯗꯣꯔꯤꯕꯅꯤ꯫ ꯅꯪ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯣꯔꯤ ꯂꯩꯔꯤꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯅꯍꯥꯛ ꯑꯩꯅ ꯊꯥꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯁꯦꯠꯈꯤꯕ ꯂꯣꯔꯤꯗ ꯁꯦꯠꯈꯤꯕ ꯗ꯭ꯔꯦꯁ ꯑꯗꯨ ꯅꯉꯣꯟꯗ ꯁꯦꯠꯍꯟꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯏꯃꯥ ꯌꯥꯔꯅꯤꯗ ꯑꯩ ꯑꯗꯨꯝ ꯁꯤ ꯁꯦꯠꯂꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯃꯥꯁꯨ ꯀꯧꯏ, ꯏꯃꯥꯅ ꯍꯥꯏꯕꯁꯨ ꯏꯟꯗꯦ ꯍꯥꯏꯕ ꯃꯇꯝꯗ ꯖꯥꯔꯥ ꯑꯗꯨ ꯃꯃꯥꯅ ꯍꯥꯏꯕ ꯌꯥꯈꯤꯔꯝꯃꯤ꯫ ꯕꯤꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯖꯥꯔꯥ ꯑꯗꯨ ꯁꯥꯏꯀꯜ ꯇꯣꯡꯗꯨꯅ ꯈꯨꯡꯒꯪ ꯀꯣꯏꯕꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯁꯤ ꯍꯥꯟꯅꯗꯤ ꯁꯟ ꯁꯦꯟꯐꯝ ꯑꯣꯏꯔꯝꯕꯗꯤ ꯍꯧꯖꯤꯛꯇꯤ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤ ꯑꯩꯅ ꯆꯥꯎꯈꯠꯅꯕ ꯌꯥꯝꯅ ꯁꯦꯝꯃꯤꯕꯅꯤ ꯍꯥꯏꯗꯨꯅ ꯖꯥꯔꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯐꯝꯁꯤꯡꯗꯨꯒꯤ ꯆꯥꯎꯈꯠꯂꯛꯄꯁꯤꯡꯗꯨ ꯎꯕ ꯃꯇꯝꯗ ꯖꯥꯔꯥꯅ, ꯕꯕꯥ ꯅꯪ ꯇꯧꯕꯕꯨꯗꯤ ꯌꯥꯝ ꯇꯧꯏ, ꯑꯗꯨꯕꯨ ꯀꯥꯟꯅꯐꯝ ꯈꯪꯗꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯔꯤ, ꯅꯨꯄꯤꯒꯤ ꯁ꯭ꯀꯨꯜ ꯑꯃꯠꯇꯁꯨ ꯎꯗꯦ, ꯃꯈꯣꯏꯗꯤ ꯂꯥꯏꯔꯤꯛ ꯇꯝꯗꯕꯤꯗ ꯂꯩꯔꯦ, ꯅꯨꯄꯥꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯂꯩꯔꯦ, ꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯒ ꯅꯨꯄꯤꯒꯁꯨ ꯊꯥꯛ ꯃꯥꯟꯅꯔꯦ, ꯁ꯭ꯀꯨꯜ ꯑꯃꯇꯪ ꯂꯩꯇꯥꯔꯒꯗꯤ ꯅꯨꯄꯤꯁꯤꯡꯁꯤ ꯐꯖꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯖꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯅ ꯆꯧꯙꯔꯤ ꯁꯨꯃꯦꯔ ꯁꯤꯡ ꯂꯣꯔꯤ ꯍꯧꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯣꯔꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯗ ꯆꯨ ꯊꯤꯗꯦꯛꯇꯨꯅ ꯄ꯭ꯔꯄꯣꯁ ꯇꯧꯕ ꯃꯇꯝꯗ ꯅꯨꯄꯤꯗꯨꯅ ꯌꯥꯔꯒꯗꯤ ꯆꯨ ꯑꯃ ꯊꯤꯗꯦꯛꯀꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯌꯥꯗ ꯇꯥꯔꯒꯗꯤ ꯎꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯩꯗ ꯂꯪꯁꯤꯟꯒꯅꯤ꯫ ꯃꯁꯤꯒꯤ ꯆꯠꯅꯕꯤꯁꯤ ꯂꯣꯔꯤꯒꯤ ꯆꯠꯅꯕꯤꯃꯛꯇꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯁꯨꯃꯦꯔ ꯁꯤꯡꯅ ꯍꯧꯗꯣꯛꯈꯤꯕ ꯆꯠꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯁꯤ ꯌꯥꯝꯅ ꯐꯕ ꯆꯠꯅꯕꯤꯅꯤ,
ꯄ꯭ꯔꯄꯣꯁ ꯇꯧꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯅꯤ ꯍꯥꯏꯗꯨꯅ ꯖꯥꯔꯥꯅ ꯍꯥꯏꯔꯝꯈꯤ꯫ ꯖꯥꯔꯥ ꯑꯗꯨ ꯂꯣꯔꯤꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯇꯨꯅ ꯌꯥꯝꯅ ꯐꯖꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯕꯤꯔꯁꯤ ꯋꯥꯈꯜ ꯑꯃ ꯈꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯔꯛ ꯊꯠꯅ ꯕꯤꯔꯒꯤ ꯃꯄꯥꯗꯨꯅ ꯃꯌꯥꯝꯕꯨ ꯀꯧꯗꯨꯅ ꯃꯐꯝꯁꯤꯗ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯐꯝ ꯁꯥꯅꯤ ꯍꯥꯏꯔꯝꯕꯗꯨ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯐꯝ ꯁꯥꯔꯔꯣꯏ, ꯃꯐꯝ ꯑꯁꯤꯗ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯁ꯭ꯀꯨꯜ ꯑꯃ ꯁꯥꯒꯅꯤ꯫ ꯁ꯭ꯀꯨꯜ ꯁꯥꯔ ꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯤ ꯂꯥꯞ ꯂꯥꯞꯅ ꯆꯠꯇꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯗꯕ ꯑꯗꯨ ꯍꯟꯗꯛꯇꯒꯤꯗꯤ ꯐꯪꯂꯅꯤ꯫ ꯑꯗꯨꯗꯨꯒ ꯁ꯭ꯀꯨꯜꯁꯤꯒꯤ ꯑꯍꯥꯟꯕ ꯆꯦꯛ ꯑꯁꯤ ꯖꯥꯔꯥꯅ ꯍꯥꯟꯅ ꯍꯥꯞꯀꯗꯕꯅꯤ꯫ ꯖꯥꯔꯥꯒꯤ ꯃꯇꯦꯡꯗꯒꯤ ꯃꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯁꯤ ꯑꯩꯉꯣꯟꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯗꯨꯅ ꯖꯥꯔꯥꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯕꯕꯥ ꯑꯩꯉꯣꯟꯗ ꯇꯧꯍꯜꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯑꯩꯁꯦ ꯄꯤꯛꯈ꯭ꯔꯕ ꯅꯪꯅ ꯋꯥꯈꯜ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯉꯝꯃꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯆꯦꯛ ꯍꯥꯞꯄꯣꯏꯗꯕꯅꯣ? ꯅꯪꯅ ꯐꯥꯎꯟꯗꯦꯁꯟ ꯍꯨꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯐꯥꯎꯟꯗꯦꯁꯟ ꯑꯗꯨ ꯖꯥꯔꯥꯅ ꯍꯨꯜꯍꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯕꯤꯔꯒꯤ ꯃꯄꯥꯅ ꯕꯤꯔꯗ ꯑꯩ ꯖꯥꯔꯥꯁꯤ ꯏꯃꯧ ꯑꯣꯏꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯁꯤꯒꯤ ꯋꯥꯁꯤ ꯑꯩ ꯈꯜꯂꯨꯗꯦꯅꯥꯅ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯤꯔꯅ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯇ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯑꯁꯤ ꯈꯨꯡꯒꯪꯁꯤꯗ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯄꯨꯔꯛꯄ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯑꯩꯒꯤ ꯃꯤꯠ ꯄꯥꯡꯊꯣꯛꯍꯜꯂꯦ ꯑꯗꯨꯒ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯍꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯥꯛꯍꯟꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯆꯥꯎꯈꯠꯍꯟꯒꯗꯕꯅꯤ ꯑꯗꯨꯒ ꯅꯪꯕꯨ ꯂꯥꯛꯄ ꯉꯝꯒꯗꯕ ꯅꯨꯄꯤ ꯑꯁꯤ ꯖꯥꯔꯥ ꯈꯛꯇꯅꯤ꯫ ꯑꯗꯨꯗꯨꯅ ꯖꯥꯔꯥꯁꯤ ꯏꯃꯧ ꯑꯣꯏꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯤꯔꯁꯨ ꯃꯄꯥꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯖꯥꯔꯥꯒꯤ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯖꯥꯔꯥ ꯑꯁꯤ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯃꯥꯁꯤ ꯑꯩ ꯆꯠꯂꯒꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯆꯠꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯁꯛꯂꯝꯃꯨ ꯑꯗꯨꯒ ꯆꯠꯂꯨ ꯍꯥꯏꯕ ꯃꯇꯝꯗ ꯖꯥꯔꯥꯗꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯥꯔꯥꯅ ꯍꯥꯏꯔꯛꯈꯤ, ꯑꯩ ꯅꯪꯉꯣꯟꯗ ꯕꯦꯕꯦ ꯀꯧꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯕ ꯃꯇꯝꯗ ꯕꯤꯔꯒꯤ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛꯇ ꯆꯨꯞꯄꯤꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯐꯤꯕꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯕꯤꯔꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯤꯔꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯁꯤ ꯊꯦꯡꯉꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯅ ꯍꯥꯏꯔꯛꯈꯤ, ꯅꯪ ꯆꯠꯂꯗꯣꯏꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯍꯣꯏ ꯆꯠꯂꯅꯤ, ꯑꯗꯨꯒ ꯑꯩꯅ ꯁꯨꯇꯤ ꯂꯧꯔꯛꯂꯤꯁꯤ ꯂꯣꯔꯤꯒꯤ ꯅꯨꯃꯤꯠꯇꯨ ꯈꯛꯇꯅꯤ, ꯑꯗꯨꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯖꯜꯂꯛꯑꯦ ꯍꯦꯗ ꯀ꯭ꯋꯥꯔꯇꯔꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯨ ꯔꯤꯄꯣꯔꯠ ꯇꯧꯗꯣꯏꯅꯤ, ꯑꯗꯨꯒ ꯖꯥꯔꯥꯁꯤ ꯑꯃ꯭ꯔꯤꯠꯁꯔꯗ ꯕꯁ ꯇꯣꯡꯍꯜꯂꯒ ꯊꯥꯗꯣꯛꯈ꯭ꯔꯗꯣꯏꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯐꯝ ꯆꯥꯅ ꯊꯤꯜꯂꯝꯃꯨ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯍꯧꯖꯤꯛꯇꯤ ꯖꯥꯔꯥꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯃꯥꯜꯂꯦ, ꯅꯣꯡꯃ ꯈꯛꯇ ꯉꯥꯏꯔꯤ ꯍꯥꯏꯕ ꯃꯇꯝꯗ ꯊꯥꯏꯅꯗꯤ ꯑꯩꯕꯨ ꯉꯥꯏꯈꯣ ꯉꯥꯏꯈꯣꯅ ꯍꯥꯏꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯆꯠꯂꯣ ꯆꯠꯂꯣꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯕꯦꯁꯟꯒꯤ ꯂꯗꯨ ꯄꯨꯗꯨꯅ ꯆꯠꯈꯣ ꯔꯟꯖꯤꯠꯀꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯖꯥꯔꯥ ꯑꯃꯁꯨꯡ ꯕꯤꯔ ꯑꯗꯨ ꯊꯤꯟꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯦꯛꯇꯔ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯖꯥꯔꯥꯅ ꯕꯤꯔꯒꯤ ꯃꯄꯥꯗ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯣꯏꯔꯝꯕ ꯃꯇꯝꯗ ꯏꯆꯥꯅꯨꯄꯤꯅ ꯈꯣꯡ ꯄꯥꯏꯕ ꯐꯠꯇꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯀꯥꯏꯅꯔꯝꯗꯥꯏ ꯃꯇꯝꯗꯗꯤ ꯃꯄꯥꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯣꯏꯔꯝꯗꯣꯏꯅꯦ ꯍꯥꯏꯕ ꯃꯇꯝꯗ ꯕꯤꯔꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯄꯥꯀꯤꯁꯇꯥꯟ ꯌꯧꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯄꯥꯗ ꯍꯥꯏꯌꯨ, ꯏꯟꯗꯤꯌꯥꯗ ꯆꯍꯤ 70 ꯁꯨꯔꯕ ꯅꯨꯄꯥ ꯑꯃꯅ ꯅꯪꯉꯣꯟꯗ ꯑꯁꯨꯒꯨꯝꯕ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯆꯠꯅ ꯂꯣꯟꯆꯠ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯇꯝꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯁꯂꯥꯝ ꯍꯣꯠꯂꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯖꯥꯔꯥꯗ ꯇꯝꯈꯤꯔꯝꯃꯤ꯫ ꯂꯝꯕꯤꯗ ꯕꯤꯔ ꯑꯃꯁꯨꯡ ꯖꯥꯔꯥ ꯊꯣꯡ ꯑꯃ ꯂꯥꯟꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯊꯣꯡꯗ ꯄꯨꯊꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗꯨ ꯂꯩꯊꯦꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯄꯥꯌꯦꯜꯁꯨ ꯃꯈꯥꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯕꯤꯔꯅ ꯖꯥꯔꯥꯗꯨ ꯄꯝꯈꯠꯇꯨꯅ ꯊꯣꯡꯗꯨ ꯂꯥꯟꯗꯨꯅ ꯃꯍꯥꯛ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯔ ꯑꯃꯁꯨꯡ ꯖꯥꯔꯥ, ꯕꯤꯔꯅ ꯖꯥꯔꯥꯒꯤꯗꯃꯛꯇ ꯈꯟꯕ ꯍꯧꯔꯛꯈꯤ, ꯖꯥꯔꯥꯅ ꯕꯤꯔꯒꯤꯗꯃꯛꯇ ꯈꯟꯕ ꯍꯧꯔꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯌꯧꯔꯛꯄ ꯃꯇꯝꯗ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯖꯥꯔꯥꯕꯨ ꯂꯧꯕ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯖꯥꯔꯥ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ, ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ, ꯅꯪꯒꯤ ꯅꯄꯥꯅ ꯊꯥꯔꯛꯄꯅꯤ, ꯅꯍꯥꯛꯁꯤ ꯀꯤꯔꯠꯄꯨꯔꯗ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯌꯨꯝꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯟꯅꯔꯝꯃꯅꯤ, ꯑꯗꯨꯗꯨꯅ ꯌꯨꯝꯗ ꯐꯣꯟ ꯇꯧꯗꯨꯅ ꯄꯥꯎ ꯄꯤꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯕꯤꯔꯗ ꯌꯦꯡꯂꯒ ꯁꯣꯝꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯥꯔꯥꯅ ꯍꯥꯏꯔꯛꯈꯤ, ꯃꯍꯥꯛ ꯑꯁꯤ ꯁ꯭ꯀ꯭ꯋꯥꯗ꯭ꯔꯟ ꯂꯤꯗꯔ ꯕꯤ ꯄ꯭ꯔꯇꯥꯞ ꯁꯤꯡꯅꯤ, ꯑꯩꯅ ꯑꯩꯒꯤ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯂꯤꯕꯁꯤ
ꯃꯍꯥꯛꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯔꯥꯖꯥꯅꯤ, ꯔꯥꯖꯥ ꯁꯤꯔꯥꯖꯤ ꯑꯩꯒꯤ ꯂꯨꯍꯣꯡꯒꯗꯧꯔꯕ ꯅꯨꯄꯥꯗꯨꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯕꯤꯔ ꯃꯈꯣꯡꯗꯒꯤ ꯂꯩꯕꯥꯛ ꯃꯥꯡꯈꯤꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯕ꯭ꯔꯖ ꯀꯌꯥ ꯃꯀꯣꯛꯇ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯅꯨꯄꯥꯗꯨꯅ ꯃꯨꯟꯅ ꯌꯦꯡꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗꯨꯗ ꯇ꯭ꯔꯦꯟ ꯉꯥꯏꯕ ꯑꯣꯏꯅ ꯖꯥꯔꯥꯅ ꯍꯥꯏꯔꯛꯈꯤ, ꯁꯤꯠ ꯐꯪꯗꯣꯔꯦ, ꯇ꯭ꯔꯦꯟ ꯉꯥꯏꯕꯁꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯁꯤ꯫ ꯑꯩꯁꯨ ꯄꯉꯥꯡꯗ ꯉꯥꯡꯉꯤ, ꯑꯗꯨꯕꯨ ꯑꯩꯅ ꯔꯥꯖꯥꯒꯤ ꯃꯔꯝꯗ ꯅꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗ꯭ꯔꯤꯁꯦ ꯌꯥꯝꯅ ꯁꯣꯏꯔꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯤꯔꯅ ꯍꯥꯏꯔꯛꯈꯤ, ꯅꯪ ꯃꯗꯨ ꯍꯥꯏꯗ꯭ꯔꯤꯗꯣ ꯌꯥꯝꯅ ꯁꯣꯏ꯫ ꯖꯥꯔꯥ ꯑꯩꯁꯦ ꯌꯥꯝꯅ ꯆꯝꯕ ꯃꯤꯅꯤ, ꯋꯥ ꯗꯣꯡ ꯗꯣꯡ ꯉꯥꯡꯕ ꯃꯤꯅꯤ꯫ ꯉꯁꯤꯗꯤ ꯏꯃꯥ ꯕꯕꯥꯒꯅ ꯍꯥꯏꯃꯟꯕꯗꯒꯤ ꯅꯪꯒꯤ ꯋꯥꯈꯜ ꯈꯜꯂꯛꯏ꯫ ꯑꯩꯁꯦ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯋꯥꯈꯜ ꯁꯨꯝ ꯈꯟꯗꯨꯅ ꯂꯥꯛꯏ꯫ ꯅꯪꯒ ꯑꯩꯒ ꯂꯨꯍꯣꯡꯉꯁꯤ ꯍꯥꯏꯗꯨꯅꯁꯨ ꯈꯟꯈꯤ, ꯑꯗꯨꯒ ꯅꯪꯁꯤ ꯑꯩꯅꯁꯨ ꯄꯥꯝꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯗꯦ, ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯑꯣꯡꯁꯤꯅ ꯀꯔꯤ ꯇꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯋꯥꯈꯜ ꯁꯥꯒꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯁꯤꯁꯨ ꯑꯉꯛꯄꯅꯤ, ꯂꯝꯕꯤꯗꯗꯤ ꯑꯩꯕꯨ ꯊꯧꯅꯥ ꯄꯤꯗꯨꯅ ꯂꯥꯛꯈꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯕ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯂꯣꯏꯅ ꯊꯨꯗꯦꯛꯄꯤꯔꯝꯃꯤ꯫ ꯅꯪꯅ ꯈꯜꯂꯝꯕ ꯌꯥꯏ, ꯀꯩꯒꯤꯗꯃꯛꯇꯅꯣ ꯑꯩꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯛꯏꯕꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯁꯦ ꯃꯤ ꯑꯇꯣꯞꯄꯒꯤ ꯄꯣꯠꯅꯤ, ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯅꯪꯒ ꯑꯩꯒꯁꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯂꯩꯃꯤꯟꯅꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯑꯋꯥꯕ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯕꯣꯔꯗꯔꯒꯤ ꯋꯥꯡꯃꯗ ꯅꯪꯕꯨ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯈꯟꯖꯕ ꯅꯪꯒꯤ ꯃꯔꯨꯞ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ꯫ ꯑꯗꯨꯒ ꯅꯪꯒꯤ ꯃꯔꯨꯞꯁꯤꯅ ꯅꯪꯒꯤꯗꯃꯛꯇ ꯊꯋꯥꯏ ꯐꯥꯎꯕ ꯊꯋꯥꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯖꯥꯔꯥꯗ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯔꯥꯖꯥꯅ ꯕꯤꯔꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯈꯤꯔꯝꯃꯤ, ꯖꯥꯔꯥꯅ ꯅꯪꯅ ꯖꯥꯔꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯀꯌꯥꯝ ꯊꯤꯅ ꯄꯥꯡꯉꯦ ꯍꯥꯏꯕꯁꯤ ꯖꯥꯔꯥꯅ ꯍꯥꯏꯕꯗꯒꯤ ꯂꯣꯏꯅ ꯈꯪꯂꯦ꯫ ꯑꯗꯨꯗꯨꯅ ꯅꯪꯒꯤ ꯂꯃꯟꯁꯤ ꯑꯩ ꯀꯔꯝꯅ ꯁꯤꯡꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯍꯥꯏꯕ ꯃꯇꯝꯗ ꯕꯤꯔꯅ ꯖꯥꯔꯥꯒꯤ ꯃꯃꯥꯏꯗꯒꯤ ꯅꯣꯛꯄ ꯃꯤꯅꯣꯛꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯅꯣꯛꯇꯨꯅ ꯂꯩꯇꯥꯔꯒꯗꯤ ꯅꯪꯅ ꯂꯃꯟ ꯁꯤꯡꯂꯕꯅꯤ ꯍꯥꯏꯗꯨꯅ ꯁꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯔꯥꯖꯥꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯒꯤ ꯃꯑꯣꯡꯁꯤꯗꯤ ꯖꯥꯔꯥꯕꯨ ꯅꯨꯡꯁꯤꯔꯛꯄ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯕꯤꯔꯅ ꯍꯥꯏꯈꯤꯔꯝꯃꯤ, ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕꯗꯨꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯖꯥꯔꯥꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯑꯩꯅ ꯏꯁꯣꯔꯗꯒꯤ ꯃꯍꯥꯛꯀꯤ ꯄꯤꯔꯥꯡ ꯑꯁꯤ ꯆꯤꯟꯊꯔꯛꯇꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯅꯣꯛ ꯑꯁꯤ ꯅꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯩꯅ ꯏꯁꯣꯔꯗ ꯅꯤꯖꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯔꯥꯖꯥꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯒꯤꯁꯤ ꯑꯩꯅ ꯍꯣꯡꯒꯗꯧꯔꯕ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯡꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯔꯥ ꯅꯠꯇ꯭ꯔꯒ ꯊꯥꯒꯠꯂꯤꯕ ꯍꯥꯏꯕꯗꯨꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯤꯔꯅ ꯍꯥꯏꯈꯤꯔꯝꯃꯤ, ꯀꯔꯤꯝꯇ ꯈꯟꯕꯤꯒꯅꯨ, ꯀꯔꯤꯝꯇ ꯈꯟꯗꯕꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯤꯗꯤ ꯖꯥꯔꯥꯒꯤ ꯑꯣꯏꯅ ꯀꯔꯤꯝꯇ ꯅꯠꯇꯦ, ꯑꯗꯨꯒ ꯑꯗꯣꯝꯗꯤ ꯖꯥꯔꯥꯒꯤ ꯄꯨꯝꯅꯃꯛꯅꯤ, ꯑꯁꯨꯝꯅ ꯕꯤꯔꯅ ꯔꯥꯖꯥꯗ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯕꯤꯔ ꯑꯃꯁꯨꯡ ꯖꯥꯔꯥ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯀꯥꯏꯅꯈꯤꯔꯝꯃꯤ꯫ ꯖꯥꯔꯥꯁꯨ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯕꯤꯔꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯀꯤ ꯄꯣꯁꯇꯤꯡ ꯃꯐꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯤꯟ ꯑꯃ ꯆꯦꯟꯖ ꯇꯧꯔꯛꯇꯨꯅ ꯁꯥꯃꯥꯌꯥꯅ ꯕꯤꯔꯗ ꯋꯥ ꯍꯪꯒꯦ ꯇꯧꯕ ꯃꯇꯝꯗ ꯄꯨꯂꯤꯁꯅ ꯅꯪ ꯎꯅꯕꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯏꯟꯁꯄꯦꯛꯇꯔꯗꯨꯅ ꯁꯥꯃꯥꯌꯥꯗ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯔꯠ 1 ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ, ꯑꯗꯨꯒ ꯄꯥꯔꯠ 2 ꯑꯁꯤ ꯋꯥꯁꯨ ꯋꯥꯅ ꯃꯇꯝ ꯈꯔ ꯈꯛꯇꯗꯤ ꯉꯥꯏꯃꯤꯟꯅꯁꯤ, ꯌꯥꯝ ꯊꯨꯅ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯅꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯪꯂꯩ ꯔꯤꯚ꯭ꯌꯨꯅ ꯉꯥꯏꯗꯨꯅ ꯂꯩꯖꯔꯝꯒꯦ꯫ ꯑꯗꯣꯝꯁꯨ ꯀꯪꯂꯩ ꯔꯤꯚ꯭ꯌꯨꯕꯨ ꯅꯨꯡꯁꯤꯕꯤꯌꯨ, ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯀꯃꯦꯟꯠ ꯇꯧꯕꯤꯌꯨ꯫ ꯑꯗꯣꯝꯅ ꯑꯩꯈꯣꯏꯒꯤꯗꯤ ꯊꯧꯅꯥꯅꯤ꯫ ꯀꯪꯂꯩ ꯔꯤꯚ꯭ꯌꯨ, ꯐꯣꯔ ꯌꯨ, ꯐꯣꯔ ꯑꯁ꯫ ꯊꯦꯡꯛ ꯌꯨ꯫